ngasi nungdaram phongmuchi phongsingligi maruiba paukhonggacherga mayamda share tawjagi ahanbada Saitu Kendra da BJP workers singna Congress workers singna phu saiduna kihalakre haibama atopamana Congress workers singna BJP workers sing phui haibama mayam pauksi makhal ani thokna lai mayamda masa khaina share tawjagi ahanbagi sina Saitu Kendra da BJP workers singna Congress workers singna phu saiduna kihalakre thasigi tareta pangthoknaba tarada bot masing thigadoriba Kangpokpi district ki Saitu Kendra ki Congress workers singna BJP workers singbu phu saibata natana bot thadaba yaroi hana kihanbagi thabak satakre ngasi nungthul press club ta pangthokpa pawgi mifam amada Congress worker gongsimarai malangmai new kaithil manbi saroi pandong mamda leibana pamuising da phungdokibani magna makha taraduna ngarang ayuk ma ki nupiga loinana yumdagi thapa ama satpada BJP gi worker ni haiba kaununglang club members su oiba workers singna makhoi anibu pharaga club manungda pusinduna karigi mapan tholakdibano kanagi ayaba lawraga tholakpano haibaga loinana bot thadaba tholakpa yaroi khulda leibisu yaroi haina sahi phawa lawki thawong asida athubada miyeng changbiduna action lokhatpiu haiki mifamduda MPCP Saitu block ki cooperative member bon thaului pamaina sigumba thaba asi matungda tawbiganu masagi voting right phanganbiu haikenasu phongdoragli nakalamaromda atopa paw manamo Congress ki workers singna village chief ki imung manung phubada natana postai kya sakhairam lei Saitu Kendra da pangthokadoriba maraki mikhalda IMC ki merep Dr Lamtin Thangbu support tawba khulai paiba miyoi kharana ngarang numidang pung 13 rom tabada Kendra sigi manung chanba Kangpokpi district leiba Kholeb village ji Songlung village amadi ji Hangjoi village ki sip singi imung manungi miyoi sing phuram batanatana yumgi thongnau yauna posai kya amang ata tholam lei thaudo sigi matangda Khole village ki sip khaithangi loinabi helhang hawkipna pawgi mifam ama pangthoktuna asigumba thawong asi tawbidanaba khanganbaga loinana mari lenaba singna action lakhotpinaba wakat khre hairi hanasu pawsi esna makhatana phongdorakli atopa yamna ngakniai oiriba paw manamu Manipur High Court na Kaksin Kendra ki MLA Y Surchandra na MLA oina Congress tagi mai pakibadu satnaba yaroi null and void ni lauthokre Supreme Court of India na lower court singda athuba matamda loisilu haiba yathang pirakpadagi ngasi Manipur High Court ki Justice NB Muridari na Kaksin Kendra ki MLA Y Surchandra na MLA oina Congress ta mai pakibadu satnaba yaroi Case asibu file torokiba maka akan balamba oikiba BJP merep M Rameshwarna Kaksin Kendra ki MLA oigani haina right pikre ngasi video conferencing gi kuthangda sok English ngani ga 13 pangthokiba election da Congress ki merep oikiba hojikna disqualified oikraba Y Surchandra ki election nomination fine gi affidavit ta Asoibe kaya yaubadagi mahaki lamba tarokiba BJP gi merep M Rameshwarna wakalakpadagi sahi ahum hena satharaglaba matungda Justice NB Muradiri gi single bench na rai adu ngasi lothokibani BJP gi merep oikiba Rameshwar gi ukil advocate Asem Muhindana phongdokibada Representation of People's Act 1951 gi makhada form number 13 ta hapkadabaga mari leinana hapagi mahutta aranba wafam kya hapsilakpadagi makna Kaksingi MLA oibasi null and void ni oire haina lauthoktuna MLA Y Surchandra gi affidavit adu satnaba yaroi haina right takibani hainasu pauksiesna makhatana phongdorakli makha chatharakpa oina topa paw manamu nupagi asiba haksang taduna leiramlei ngasi ayu anganbada pasoi police station gi manungsana awang khunau New Kasa road ki railway bridge mayada nupagi asiba haksang ama taduna leiramlei asiba haksang asi ngasi ayu walking chatpa miyoi singna thengnarakpani laikhidraba miyoi asi sagolban lukram leiraktagi moirang them Rajen koba naha ama oiramba yai haina thajanari asiba haksang gi manakta hulikli oiramgani haina singnaba bottle amasu taduna leirami hairi hainasu pausiesna phungdokli November 8 dagi Imphal Ziri lambi ban tawgadori Freedom Fighter Raini Gaidinglungi Museum ama sanabagi damakta ayaba Central Government piduna leire Museum asi Raini Gaidinglungi poknapam lamdam oiriba Tamenglong Longmai Noneda sabinaba Rongmai Naga Youth Organization na Manipur gi Chief Minister da memorandum kaya pisinduna haijarabasu ngasi phawba thabak oina pangthoktre
Maram aduna organization asina taliba dabi isi thabak oina pangthoktrabadi lagliba November 8 gi ayuk pung 6 tagi National Highway 38 Imphal Jiribam lambi ban tawragani haina Rongmai Naga Youth Organization gi President Kan Patlung Panmaina Press thadorok pasirul amana hairi atopa paw manamu sei 38 shuraba Manipuri film Yankhai gi negative Kolkata gi Rupayal Studio da taduna laidibasi Manipur Sarkar na kanbiyu Surjakanta Manipur film gi etihas hek horakpadigi Manipur feature film amadi short film Yankhai rom gi film gi negative sing Hauzik West Bengal Film Development Corporation gi makada laiba Rupayal Studio da lairi film sing asi Hauzik ningthi na preserve tawba ngamdabadagi mang takpagi phibam da laire athuba matamda Manipur Sarkar na miyeng sangbiduna film gi negative sing asi kannaba thabak paikhat haudragubadi Manipur film gi etihas mangkiba yabagi akiba laire wafam asi Manipur film gi lamda saknairaba director amadi film maker amasu oiriba Laimayum Surjakanta Sharma ka pauksi asiga unaduna wari sanaba matamda phongdokibani magna hai English simaga samapan marfuga mapandagi hauna Manipur gi feature film amadi short film Yankhai rom color film gi negative singasi Manipur preserve tawfam leitabadagi Rupayal Studio da thamduna preserve tawbagi thabak chatharakpani haina su phongdorakli shilakpoina topa paw manamu Manipur gi kendra mari gi maraki mikhal Bihar gi ahum suba tangkaki kendra humdraga nipan gi bot khomba ngasi loikhre Manipur gi kendra mangagi maraki mikhal pangthokadabagi manungda Singhat kendra gi maraki mikhal da independent merepna magi merep se laukthokibagi lamba yaudana BJP gi merepna mai pakhibana kendra mari Saitu Wangoi Wangjing Tentha amadi Lelong Esigi Mikhal Tamak Thasigi Tareta Pangthoklaga Tarada Bot Masing Thigani Pangthoklaga daba Kendra Sing aduda punna mirep taragu humdoina lamba tawgadori Wangoi da mirep ahum Wangjing Tentha da mirep ahum Lelong da mirep manga Saitu da mirep anini Mikhal asida BJP amadi Congress na akan balamba oiri Bot lak amaga lishing kuntraga mangaga saniga taraga mangana bot Thadagadori Amaromda Bihar gi ahum suba tangkaki oinasu thasigi tareta pangthokadoriba mikhal asigi damak akanba section thorang kala khotkre district taraga mangagi kendra humdraga nipan gi mikhal asida JDU na sit kuntraga taret BJP na sit kuntraga manga RJD na sit nipu CPI na sit ani CPML na manga LJP na sit nipu ga nithuida lamba tawri ngasi Bot khombagi aroiba pungphamda BJP gi lusingba JP Nandana Darbaga yauna mafam kayada pangthokpa mikhal gi rally amadi meeting da saruk yakhre mikhal asida NDA amadi Grand Alliance na amadi LJP na akanba lamba oiri haina su pauksi isna makhatana phongdorakli loisilakpoina topa maruiba paukhara COVID tagi ngakthoknaba maraki mikhal hek nonganbaga mikhal pangthokliba AC singda lockdown tawbaga loinana paktaknana COVID-19 test tawraba yai mikhal pangthokloidaba mafam singda miyamna satnagadaba amasum satnaroidaba sing athubada semlagani posai leibada yum amamam gi card piragani card paire haiduna sei 15 gi makha amasum 35 gi mathakna pot leiba yahaloidori Thasigi tareta pangthokadoriba maraki mikhal asida miyam saruk yabaga loinana COVID-19 parks na sandorapa yabagi singnaba leibadagi laingakna mikhal pangthokiba numit hek nunganbaga AC marida lockdown tawbaga loinana AC marigi miyam paktaknana COVID-19 test tawragaba yai hena thajaba yaba paw aman hairi hiramasigi matangda laingakna handakta semkiba COVID-19 laksinaba monitoring committee da member amaga pauksi asiga wari sanabada haiki Mikhal pangthokpa haibisidi araiba thabak nate board khomba miyam punba saksa haijanaba sel yenthok yensin kya tawnagadoribani miyam su board ki sel phangbadagi miyam kaithelda thoktuna posei leiba zamin thakminaba kaya ama yawgadoribani masida natana board karabasu kadrabasu langba punba saba thakpa tawba haibisi soidrabani maduna maraki mikhal pangthokadoriba kendra mari asida mikhal hek nunganbaga lockdown Thamlaba yai loinana mikhal asi saruk yariba miyam su paktaknana COVID test tawduna laingak ko unaba amada khanakhi maana makhatana hai mikhal pangthoktaba kendra singdadi lockdown tawbagi mahuta laingak ki anauba SOP adu satna hangadawri anauba SOP adu da stage mari thokna khaidokli makhoi sing adudi local COVID
Awareness and Enforcement Committee district level, Assembly segment level amasum state level haibisini. Chief Minister na chairman oiba aduga monitoring committee haiduna state level sida amuk ani thokli. Monitoring committee asida IGP muiba, IPS DIPR gi director, health department ki additional director isamak athauba yauna kokomi gi mihut khara yauri. Maakna hai masi maru oina local covid care center da CM ki committee amadi club maira paibi mayam punsilaga thaba asi paikhatkadabani. Maduda miyamda tawhongadaba amasum tawroidabasing asi numit nini humni gi manungda semlagani. Hauzik masigi committee semba haure. Committee asina lainga ki school chatrabadi tolopti free da saraga lairi. Maramaduna makhoi kaukhotlaga thabak tawholagani. Masiga loinana asa worker angalwadi worker singsu thabak tawhongani. Semgadaba chatna kanglon sing adudi mafam gi lairiba laikai gi miyamna mapan thokpa chatpa tawbada athingba khara thamgani. Masida tangai phadana chattaba yadaba laining laisolgi natanadi amata chatpa yahaloi. Pochai leiba chatpa matamdasu club na imung amamamda card amamam issue tawhongani. Card pairabasu sei taraga mangagi makha amadi sei humpuga mangagi mathakta pochai leiba yaroi. Loinana laikai da numidang mitop sangba yararoi. Masiga loinana dukan kaithel singsu noma kalaga noma phamanba haina lepnare. Laikai amada leiba sabokadaba amadi heart ki problem leiba mi yauna akanba laina naba mi kayam lairi haiba khangdoklaga mafam dugi MLA singi kuthangda district ki lairiba committee singda sinagani. Masigidamak local singdagi mi ani khangani. Makhoi laingakna recognize tawhongani. Loinana masi anauba SOP asi laklabadi saksa haijanaba juar sanaba ludo sanaba amata yararoi. Karigumba masi thukailaklabadi DGP na maki makhara quick response team chalaigani haina mahakna makhatana phungdokhi haina su pausi asina makhatari. Lusilakpoina amung hana atenba maruoiba pau khara. Kumja English ngani ga tarateret ki mikhalda lanthum lotsilubagi case Y Surchandrana MLA oikibadu kotna satnahan khidrei. Atopa pau manamo ningol chakaubagi yenglaga numit kharani khak oirabasu kaithel phamba yahanbiu. Kaithel nupising ningol chakauba loiraga kaithel phamanbadi samu mathunda pena khongba tagani haina su phungdorakli.